First of all, the EPAC TV News welcome. Israel amadi Hamas ani gi marakta Gaza da thakuni thoi hena sok adun lakhi bulal asin maram oirega chana thaknaba polamsin phanglakta badagi angang marphuma thoi yauna punna miyo chamaga kun palam sikre miyo lakh kaya amana hoji phawbud cha da thaktabana maram oirega siba ngaina leibaga pangkhak oiri haina report amana haire Gaza langi reporting tawriba journalist sing phongdorapagi matung ina Israel gi lanmi sin Gaza da chana thaknaba polamsin pusilaktana ba lambi punamak blockade tawdun thingin khibadagi supnagi gram yankagi biscuit packet amadi lupa chatrek yankai hen yoli hairi seloina khutta paina bu hona bada chadani phu mangagi changda commission piba mathau tari journalist amana phongdropagi matung ina Gaza langi reporting tawna bu hona bada chana thakna ba sinjak marang kaina phangdaba na maram oirega masagi arumba kilo kunthra hena ta ke haina su phongdukle Gaza gi lal asina maram oirega ijegi lalmisina building chada hundragi changna thugaidun mangan takhan kibadagi mio lakh trama palom yum leitabagi awa mayuk naribani Gaza gi lana sida chana thakna bichinjak sim phanglakta badagi journalist kaya su makhoina si nariba camera phobu yonduna hingnabagi awaba mayok nari haina pawo sin makhatar sahi yani helaba Gaza gi lal asida hoji phobagi oina ijegi lalmisina hatkiba Palestine gi masing lising yankhai mapanga chate kuntham du henkhre adu asokpagi masingna lakh amaga lising nifum mari chamni hundra telom hengri hain lal asina maram oirega chana thakna polam sing phangdabadagi masa singi damakta chinjak thiba tholakpa Palestine macha kaya amasu Israel gi lanmisingna lepa leitna hojik chu hat iban thangje numita chimiu humdra hena hatki bagi paulai haire Israel lenga na Gaza city Deir al-Bala amadi muwasana chingwa mafam ahumda military thabak thorom sing leplagani haina lokthokkiba adubu Gaza gi leiba myamna taramna okre Gaza da leiba myamna Israel military na ngasi dagi hoduna Gaza gi mafam ahumda military gi thabak thorom sing leptuna miham ipun tawbu lepna na ba thorong tawkiba adubu harau tayama phungdok naragasu Miam na matam sangna warosin prokadaba khungthang am khawang na dingai Gaza da air drop tawdun temang pulam singanang dagi hona miam da pibi yaragani haina Israel gi lengang lothorakhiba adubu miam na aphaba khungthang amani haina sonaki haukiba matam kaya dagi hona Gaza da leiba miam na jinjak amasu ana lengi pulam sing marang kaina phangdaba na maram oiraga awaba phibam amada punsi lelakhiban leibak adu da leiba miam million ani henban jinjak ki awat pa mayuk adun lakhiba na maram oiraga ising phawa marang kaina thakpa phangdaba amadi ana layengi polam sing phangdaba na maram oiduna micham myamgi punchida achouba singnabam oiduna ngasi phoba lakhiban angang tarukki mama oibi nebina sale kaubi nupi amana phungdorakhibagi matung ina miyamna pamnari ba chinjak ki chang yamna phangbata natana aphaba machi oibi chinjak sing pamnari haukiba tham mari rom asida Gaza da leiba miyamna makhal amatagi atekpu uhai amadi mana masing chaba phanglaktaba na maram oirega awaba kaya mayuknari Miamna yerum mitna chingo polam sing haukiba tha kaya gi mamang dagi chaba phangdana wana khangduna matam helab chinjak sing chadun ngasi phobulel liban nakalam romda koga na Gaza da leiba miambu ising gi awat ple hendana bagi pandamda Israel amadi Gaza gi markta anobu ising pipeline semgat nanaba akan mamongda thorang paket li haina pawu source amana hai nakalam romda atinba matam gi manungda taruk suba generation gi fighter jet chahudrabadi China amadi Pakistan gi makutta India awaba tarakpa yai haina experts kina hairi hauzik malemgi oina manga suba generation gi fighter jet ki engine sabang malebak asi supnagi America France Russia amadi China khaktani hairi lakatoiba matamda lan choknarapa matamda mai pakpa haibisi lan ki khuchu kholai mapung phana mari bakta sajabang malebak adun oigani maram maduna India na so hauzik tagi hauna taruk suba fighter jet ki engine sanabagi thabak khumang choksil hobagi tangai fadabale panbaya badi India की ओइने AMCA प्रोजेक्ट की मनुचना फ्रांस की सेफ्रन कंपनी के पुन्ना हौजी इंडिया की SAL अमदी DRDO कंपनी सिंग पुल्लगा मंगा सुब जेनरेशन की फाइटर जेट इंजिन सानबगी थबक यामना कन्ना पेखलिबने रिपोर्ट असिगी मतुंग इना AMCA प्रोजेक्ट की मनुचना मंगा सुब जेनरेशन की फाइटर जेट की इंजिन साबग लोइनना तरुक सुब जेनरेशन की फाइटर जेट सानबगी थोरांगसु पेखत पहौग्रे एक्सपर्ट ना फोंदोरखिबगी मतुंग इना India na hauji ki oiba AMCA gi project ki manungjana taruk suba generation ki fighter jet sana bu hotnari asida AI laser guided weapons hyper networking direct energy weapon amadi mi yaudaba drone timing na chingba advanced oiraba khulai sing su hapsin gani thorang asi sahi tara gi manung dadi soidana mai papang ngamlagani haina su tongan expert sing phongdoknari Manipur gi oiba pau khotang update tawjage Manipur da hojik leiba president rulki lenga asi loisinduna miyamgi oiba mihuna semba popular government ama BJP Manipur gi MLA sing na thamba pamlabusu center da leiba BJP leader sing nadi popular government ama thamba pamdabagi mami chauna tari
matam kaya gi mamang tagi hone BJP gi MLA sina popular government ama thamnana hotnarabasu madugi kanaba thoidon uba phangdri Delhi da kaya ka hane chatlabasu madugi mahi ngasi phawbu miyam uba phangdri BJP MLA sina popular government ama thamnaba hotnari asisu na pakta na magi misang khaidok na laingak paina na hotnabagi mami chawn tari masige khodong chab logduna center na khangsin nadan tumina lesin kibadagi maram amusu oiriban Sahi si hokiba February tang tama thoidagi haugadaba trani thoi suba Manipur Legislative Assembly gi mifam the opposition party oiriba Congress party na matamatugi chief Mr. Nongthomam Bireng mathakta no confidence motion pukhatnaba thorong torokhiba aduna kariguma mai paklam labadi Nongthomam Bireng mai thigrabasu anaubu leader amagi makhada popular government am adum leiramba yabani masiki mathakta kariguma hairi social aduda no confidence motion chatrapa matamda opposition gi leiribe MLA manga adugi mathakta ahenba N Bireng gi mayokta vote phanglam labadi Manipur the N Bireng chief minister gi pham thadok panatraka thadok taba adudagi hena leibak asida BJP gi party gi mathakta tagadaba athingba mami adu ubadagi center na tangai phadan N Bireng bu chief minister phamdagi resign to hunduna Manipur the president bul thamjal khibani haibisi rajniti wala sing gi kupna lainari ba miyosin phongdok nariba Hauji maki oinadi popular government ama laknabasu Manipur the crisis asi losin ngambagi pangal udaba amadi Churachampur chattuna kuki sing wari sanaba ngamba leader amata BJP center leader sing uba ngamdri laingak semjiluraba matungda crisis asi amuk hena chawthoraktuna naun amuk president rule thamjilaknabagi maram amus oirakhibi yai masina BJP gi mingchet hena thirakani haibasi center gi leader sing khangi kumja 2027 da pangthokadroiba election da chaun akaibu lakadabana Haujik miyam na thine ngangrabasu popular government ki mahuta president rule sangdoktuna thamba hene phai haibasi center gi leader sing khangba mami tari kuki singi oiba marakta manadaba matkaya lakpa sina sumaram oiraga lamdam mai da center na sanadun thamba pamle Haujik lariba phibam masidagi ka hena soksilaktanaba romda khanduna anauba lengak ama sembagi BJP center leader sing pamdri Haujik chathaiba parliament ke munchun sesal asita chuksoima soidana president rule sangdoknabagi mosal move torokpa haibasi pass tokhigen Manipur the Makhatana president will Sangdokigani, Marak Asida, BJP MLA in popular government Lama Tamna Hotnaribasi, my partner number Anobula Longam Hondokumatai. Makoi Masel Mark Magi could push Shem Duna, Langak Shem Hotnari Hina Ponto Nabagi Mota, Amato in a Punchin center leader Simbu, Sumatana Hotna Banatraga, popular government Shem but Ayaba Piatrabadi, Amato in a Punchin Duna, BJP Dirki Toklagani, Highway Pip, Lodrabadi. Center leader sing su adumuk sana dun laiki gani hai bofam si akhang ai sing phongdok nariban hiram masi gi matang da imphal da nungthil gi chephong oina nungti gi phongliba paujel khabar gi editorial kalam da kari hairi haibudi yengminasi miyoi bagi khang ngam bagi pangkhai amadi lei pankhai adu gi wang lang khrabudi miyoi bana sa olap kanana su thing ngam loi miyoi bai bi khwaidi gi wakal puning leiba puning wakal sin na ba hiba thawai pan ba jiba sing manungda luching ba amani haina singthan ram labasu Sa olap mikupta mama mapa masin manau amadi khunai bu masak khanglakti haibasi puwari ni sakin numit tabali ti haina maling libak sina kok nondun ikai khumna bu utput natana masa gi lam phaw pithok tuna loilam lenga oikibagi wari aikoi khudimuna tandra ba khangra ba ngaktan numit tabali ti haina ri balarik laisuda sami lalmida kuchu khulai da lamba laikhitraba british ki thengrabada karisu oikidaba aikoi lai oikrab ipa ipusina makhoi maringi ladubu maya kuman kiban Maitai di kanagi mafam su langki daba yeknaba amata su taki daba kangbun henjilak labadi handaba thawna amal lei haibadu madu khudam haukiba kumja so lisemaga chanipan mawdra thoida englo manipri wana takli ngasisu aikhwagi ipai pusing singli da I marik ama cheliba makhai sibaki de migi mekha pon hingadaba gi saruk mikup amato oire busning kha tam hingjagi khangiba aikhwagi ipai pusing British ki makok mga kalipa ki mayol de ken kiba tumakna ipai pusing ithawnabu ngasi su malem gi myam khangnariban loinana India ki ningtambagi nongmana nga khatna kumjali semog sama pani futte ki August ki tang tram mali de ningkha tam pi kiba du ngasi gi mirol asin kaw khrabagum taw punnamak adu maitai khaki oibu wanate kanglai pak asigi hingminnari be chingbu roi tambiro punnamaki amatto oibel jingna prokhibani haibasi ngasi gi mirol na kaw loida ipai pusing langjaba thokan Nungsi chana na hingminari ba kanai pak asida kuki narco terrorist na laibak macha tadaba apikpo khalna apun bagi saktam thuwaina ba makhal kaya gi lalung chathakli basi sahi ani mapun phajilakle state amadi India lenga ke apun bagi saktam da singlagadi chapchaba thabak lokhotkani haiba India lenga tatana laudun lakle malem gi lebak sigi manung super power lebak am oirakli ba haina laujari ba aikhogi India na
kuki narco terrorism thengna bangam da bai basi manung da kai lalong chathari hai basi hang da bi ngamdi hauki ba kumja 2023 gi May gi tang ahum de chathali ba myoi bagi lichat na taba kuki narco terrorism gi chaitheng Manipur miam na phangli asiguma terrorism gi khang ngam jaba tampak ta leiba maitai singna kuki sina wakhal tarak bang si sungai riban adubu wakhal tarak padi laira tan India lenga ki mating lorga hena nawang rakpa sina maitai singna ngasi ti kai phil rok dagi hai ngam laktre India lengak Manipur lengak amadi kuki la lobu sigi markta kunja 2008 tagi hauna chatna lib suspension of operation chu sahi sigi February tang kunma panta matam loi khrabasu mamang sahi October gi tang trama panda Home Ministry gi notice advisor AK Misa amadi intelligence bureau gi official singa round ahum lak thokna kuki jolal hobo singa wari sana duna review to kri haibasi miyam tabadu ingba phaw Ministry of Home Affairs ki makhada state asida thoklibi irang ngasiga mari leinana kuki su group ko wari kayak hana sana khrabasu nakal ani de yanada ba leibana warosin propangam dana leiri maru oina thoklibi irang ngasiga horpham oiba su de yawiba kuki militant singi tampak ta nakna leiba game sing masing hantan badana tana makhogi oiba leifam khare changsingna thamba amadi state asigi integrity de sokpa yaru haiba Ministry of Home Affairs ki wafam madu su militant singi mahur chinduna wai saba matamda saruk yariba miyosing yettuna leiri masina nakal ani gi wari esi athu matam solution ama prokani haiba gi thaja buleitri Sairak asida kanglei pak tholi bi yang ai santi hanjilakli haina BJP na luchingba India lengak na toina haibasu tampak ta lari su gi kemsing chingda muk thamlagani haibu wafam masina marum oiraga amuk karamba anobu lalongna haibadu tammangam daba am oiri June trani pan thokhi badu singam khaigini thawai trani pan tatkibani asuk mathong hukdaba kuki singi thawongda India lengak na mai yang sinna bu hotnar iba sina lamdam asi apun bagi oiba saktamda ngaktun thamangangani haibagi thajaba miyam da chingna phawjilakle kuki singi ningai da ikhui amudumak yengdun leira sira haibasi ngasi mak mangda taiba achobu hang amani kuki MLA taragi ningai MLA ni phuma pan themangang godori ba haibasi su mangda tadun leiribi yamnam maru oibu hang am oiriban Center amadi state lengak amasung kuki singi luchingba singa thokli irang asi losinanaba wari sanaba harumlabasu mai paktana makhatan chathadan leiri Irang ngasi ko warosin propangam dabadagi state asida leirimba BJP na luchingba lengak adusu mapangal kanna leitabadagi makhoi masegi marakta phammunrakpadagi president rule thamduna governor Ajoy Kumar Balana lengak sachal punama paisiliban president rule thamlabani na state asida anoba on ba kharade putlagani haibagi thajaba miyamna thamli adubu miyamna thamliba thajabadu president rule lengak asina mapung phana pangthok pangamdana leiri Haukiba parliament ki budget session da Manipur ki budget allocation adu sukna tangi maming gi oina pass tawkiba amadi lairaba na mapung oiba lamdam masigi chakot thorangi oiba ahen sinfam yaudaba budget oiba maramna lamdam sig economic amadi hiram chingda khang hairaba kayana tongan makhoi maching phunguknaki budget adu maming tagi oiba budget oiba maramna hojik Manipur tholi bi sahi ani ga thani helaklaba kuki narco terrorism lala sigi manungda miyana thengnari awaba sigi phibam phagalakani haibasi asa udri Amarom da handak Jammu and Kashmir ki Pahalgam da lam koiba miyo kuntaruk yauna lokil am yauna terrorism hakki ba dugi laman kumbu oina India na Jammu and Kashmir ki taina ba terrorism kemching da akan malanda chathaki masim margo ne terrorism mayok ta chathaba akan na ba India ki thorang hauji state asida kuki narco terrorism chathari ba sisu lamdam gi oibi changsilak illegal immigrants na India ki integrity da ipung phon singna ba hingsa gi thabak singni Maram maduna Jammu and Kashmir da chatharibe terrorism hingsa yaitambagi thoduk aduga pakhum India na pibagumna ngasi mak Manipur da kuki narco terrorism chathariba hingsa gi oiba thodok sing asigi pakhum aduju India na pibam thoke Manipur da tholiba kuki narco terrorism landa asi India na yengdun leifam thokte chapchana pakhum pibam thoki haibo pham sing asi Imphal nungthil gi chefong ngori nungti gi phongliba paujel khabar gi editorial kalam da phongdorakhibani